Houkhiba Chahi Manga Asida Manipur Dagi Heroin KG listing amaga chatret yankai ga gram kuntra mari Phagatpa Ngamkhre si Eastern amasung Northeastern India da Manipur na heroin khwaidagi yamna Phagatpa ngamba state oire. Narcotics Control Bureau NCB India ki Eastern amasung Northeastern state tarani thoige cross border drug trafficking amasung drug Houkhiba ki report sing tasin khomjil laga puthokpa data ama Hindustan Times na fonglakhiba report tawfam asi da phungdorakhibani. Report asigi matung inna Houkhiba Chahi Manga Asida Manipur Dagi Heroin KG listing amaga chatret yankai ga gram kuntra mari Phagatpa Ngamkhre asina Eastern amasung Northeastern India da heroin khwaidagi yamna faba ngamba state oire hairi. Amaromda Narcotic Drugs and Psychotropic Substances NDPS ek ki makhada Assam na case lising tarani thoiga chamanga register tawduna ek asigi makhada case khwaidagi yamna register tawba state oiri. Assam ge hek mathangda Odisha na case lising tarani thoiga chambri supna manga register tawba ngamle. NCB gi data adugi matung inna Eastern amasung Northeastern India gi corridor da Manipur asi high value trafficking risk profile oiba state amani haina phungdokli. Manipur da pusilakliba drug sing asi ayambana Myanmar ga tainaba international border lansilaklaga purak pangaktani. High river drug sing asi gi haurak famna heroin amasung synthetic drug puthokpada maming leiraba Golden Triangle dagini haire. Golden Triangle asi Myanmar Laos amasung Thailand gi region sing konsilibani kumja lising aniga nifu tareta faubagi manungda laibaga sidagi drug mapung fana muthat nabaki pandamda center na war on drugs lauthokibaga iroina na NCB gi report asi puthorakpani mamangda Union Home Minister Amit Sana laibaga sigi lane amasung maritime border sing yauna drug trafficking mapung fana laksil lagani haina fungdok palaikrabani hairi.